Kukina fazin kiba nagamicham taruki langla langjil lengak na thuba matamda puthokadabani karigumba fatanungda thoklamlabadi madugi tekchak pumnamak Leingak Central Force na pugadabani haina Shiv Sena Manipur State Unit ki President Moirang TOMTV na phongdorakli wafamasi party sida nauna changlak kiba sing taramna okpagi thorma mada mahangna phongdokibani babu parada laiba party si office ta pangthokiba taramna okpagi thorma duda mahangna hai hauzik thokliba irang asigi matangda Manipur ki Chief Minister amadi Governor unaduna memorandum pisin kiba lairei adubu waroishin puraknabadi udei chahi ahum helaba kuki maitai anigi irang asi loishin bangamdana Leidingai cherak asida kukina tangkhulgi mathakta lan amuk chatharakli mafam kayada naga singi yumai thari mihat mipun kya chathari adubu center na kuki singi mathakta action amata lokhatpa ngamdana leiri ngasidi maitai sekmai lan ba yadrei naga singsu kangpok pilan bangamdrei kuki na imphal amadi senapati yob bangamdrei chatharakli ba thawong asidi Manipur saruk ahum thokna thugai baga chap manare karigumba Indiana Manipur asi Indian state ama oina lauragadi athubada su thugai duna crime chathari bachin kuki singi mathakta military crackdown chathagadabani haina mahangna makhata ki mamangdai honorable sem unagre hujiksi akhoi ki Manipur da sahi hum khar helaba sigumba koi ki si conflicts akhoi communals aduga terrorist sing sinarga tariba landa sida santi ki paujel puba adugumba akhoi ki mission si makhoi ki punsi si yarabadi government na makhata ba santi ki paujel puba mioi singi punsi kalhaningi mahaninge